ꯑꯩꯅ ꯂꯦꯞꯆꯔꯤꯕ ꯖꯒꯥꯁꯤ ꯄꯥꯂꯪꯘꯥꯠ ꯊꯣꯡ ꯍꯥꯏꯔꯒ ꯈꯪꯅꯕ ꯑꯩꯈꯣꯏꯒꯤ ꯁꯣꯅꯥꯏ ꯇꯨꯔꯦꯜ ꯃꯁꯤ ꯁꯣꯅꯥꯏ ꯇꯨꯔꯦꯜꯁꯤ ꯌꯥꯝ ꯆꯥꯎꯕ ꯊꯣꯡꯅꯤ ꯇꯨꯔꯦꯜꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯨꯝꯕꯗꯒꯤꯗꯤ ꯃꯥꯅ ꯍꯦꯜꯂꯤ ꯍꯥꯏꯅ ꯂꯧꯖꯩ ꯃꯁꯤ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯡꯁꯥꯡ ꯃꯔꯛꯇꯒꯤ ꯆꯦꯟꯊꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯅꯣꯡꯄꯣꯛꯇꯒꯤ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯆꯦꯟꯊꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯕꯔꯥꯛꯇ ꯇꯤꯟꯕ ꯇꯨꯔꯦꯜꯅꯤ ꯑꯗꯣ ꯃꯁꯤꯒꯤ ꯇꯨꯔꯦꯜꯁꯤꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯁꯤꯒꯤ ꯊꯣꯡꯁꯤ ꯕꯗꯪ ꯀꯩꯅꯣ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯦ ꯃꯣꯏ ꯊꯥꯕ꯭ꯔꯥ ꯁꯤ 21, 22ꯗ ꯁꯥꯕꯅꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯈꯦꯋꯥ ꯑꯃ ꯃꯃꯥꯡꯗ ꯈꯨꯅꯤꯡꯊꯦꯛ ꯍꯥꯏꯔꯤꯕ ꯕꯣꯟꯇꯥꯔꯥꯄꯨꯔꯒꯤ ꯈꯔ ꯍꯦꯟꯗꯣꯛꯑꯒ ꯀꯔꯤꯕ ꯒꯪꯒꯥꯅꯒꯔꯗ ꯑꯃꯨꯛ ꯑꯗꯨꯁꯨ ꯑꯩ ꯎꯠꯆꯒꯦ ꯁꯤꯒꯤ ꯊꯣꯡ ꯑꯅꯤꯁꯤ ꯌꯥꯝ ꯊꯨꯅ ꯍꯥꯏꯗꯤ ꯁꯤ ꯌꯦꯡꯕꯤꯌꯨ ꯇꯨꯔꯦꯟꯁꯤ ꯌꯥꯝ ꯆꯥꯎꯕ ꯇꯨꯔꯦꯟꯅꯤ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯇꯨꯔꯦꯟꯅꯒ ꯍꯥꯏꯖꯤꯟꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯌꯥꯝꯅ ꯏꯔꯩ ꯀꯟꯅ ꯑꯗꯒꯤ ꯏꯀꯪ ꯊꯥꯗꯒꯗꯤ ꯌꯥꯝ ꯐꯖꯕ ꯇꯨꯔꯦꯟꯅꯤ ꯁꯣꯅꯥꯏ ꯇꯨꯔꯦꯟ ꯍꯥꯏꯅ ꯁꯤ ꯆꯍꯤ ꯀꯌꯥꯃꯨꯛ ꯆꯪꯉꯤ ꯅꯣꯏ ꯈꯪꯕꯗ ꯁꯤ ꯁꯥꯕ ꯆꯍꯤ 2-3ꯗ ꯍꯦꯟꯅ ꯆꯪꯉꯝꯃꯣꯏ ꯆꯍꯤ 2-3ꯗꯒꯤ ꯍꯦꯟꯅ ꯆꯪꯈꯤꯗꯕ ꯊꯣꯡꯅꯤ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯊꯣꯡ ꯑꯃ ꯑꯃꯨꯛ ꯑꯁꯣꯝꯗ ꯙꯣꯔꯃꯤ ꯍꯥꯏꯗꯅ ꯍꯥꯟꯅ ꯁꯤꯜꯆꯔꯗꯒꯤ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯙꯣꯔꯃꯤ ꯍꯥꯏꯁꯤꯗ ꯀꯨꯝꯊꯔꯒ ꯕꯣꯟꯇꯥꯔꯥꯄꯨꯔ ꯆꯠꯅꯕꯒꯤꯗꯃꯛꯇ ꯈꯦꯋꯥ ꯍꯥꯏꯗꯤ ꯍꯤ ꯂꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯕꯣꯟꯇꯥꯔꯥꯄꯨꯔꯁꯤ ꯈꯣꯡꯅ ꯂꯥꯟꯊꯣꯛꯅꯔꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤꯒꯨꯝꯕ ꯊꯣꯡ ꯑꯃ ꯑꯁꯣꯝꯗ ꯑꯃꯨꯛ ꯂꯩꯔꯦ ꯑꯗꯨꯅ ꯂꯝꯕꯤꯁꯤ ꯃꯥꯏꯀꯩꯗꯒꯤ ꯂꯝꯕꯤꯁꯨ ꯄꯀꯥ ꯍꯥꯏꯗꯤ ꯁꯤ ꯅꯥꯟꯕ ꯂꯝꯕꯤ ꯉꯥꯛꯇ ꯑꯃꯔꯣꯝꯗꯒꯤ ꯂꯥꯛꯑꯁꯨ ꯕꯣꯟꯇꯥꯔꯥꯄꯨꯔꯁꯤꯃ ꯏꯆꯪꯗ ꯆꯪꯕ ꯌꯥꯕ ꯁꯤꯜꯆꯔꯗꯒꯤ ꯃꯦꯛꯁꯤꯃꯝ 28 ꯀꯤꯂꯣꯃꯤꯇꯔꯗ ꯌꯧꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯂꯝꯕꯤ ꯊꯣꯡ ꯃꯔꯥꯡ ꯀꯥꯏꯕ ꯑꯣꯏꯔꯦ ꯃꯁꯤ 1922ꯒꯤ ꯃꯃꯥꯡ ꯃꯁꯤꯒꯤ ꯊꯣꯡꯁꯤ ꯂꯩꯇ꯭ꯔꯤ ꯐꯥꯎꯗꯤ ꯃꯁꯤꯗ ꯍꯤꯅ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯁꯥꯏꯀꯜ ꯃꯣꯇꯣꯔ ꯕꯥꯏꯛꯀꯁꯨ ꯑꯗꯨꯝ ꯂꯥꯜꯂꯝ ꯃꯥꯜꯂꯦꯀꯣ ꯃꯣꯇꯣꯔ ꯕꯥꯏꯛ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯕꯅꯤ ꯁꯤ ꯄꯥꯂꯪꯘꯥꯠ ꯁꯤ ꯍꯦꯛ ꯂꯥꯟꯊꯣꯛꯑꯒ ꯄꯥꯂꯪꯘꯥꯠ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯄꯥꯂꯪꯘꯥꯠꯇꯩꯗꯤ ꯀꯥꯕꯨꯒꯟꯁ ꯇꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯀꯥꯕꯨꯒꯟꯁ ꯇꯥꯔꯅꯤ ꯑꯗꯩꯗꯤ ꯁꯤꯜꯆꯔ ꯑꯗꯨꯝ ꯇꯥꯔꯦ ꯁꯤꯅꯤ ꯕꯣꯟꯇꯥꯔꯥꯄꯨꯔ ꯌꯧꯔꯛꯄꯁꯤ ꯁꯤꯒꯤ ꯙꯔꯃꯤ ꯊꯣꯡꯁꯦ ꯍꯥꯟꯅ ꯑꯁꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯂꯪꯘꯥꯠꯀꯤ ꯊꯣꯡ ꯍꯥꯏꯕ ꯑꯃ ꯂꯩꯈ꯭ꯔꯦ ꯁꯤꯅ ꯙꯣꯔꯃꯤꯒꯤ ꯁꯤꯗꯒꯤ ꯁꯤ ꯃꯈꯥꯔꯣꯝꯁꯤꯗꯩꯁꯤꯗ ꯈꯤꯇꯪ ꯍꯥꯏꯗꯤ 500 ꯃꯤꯇꯔꯐꯥꯎ ꯐꯥꯔꯨꯒꯗ꯭ꯔꯥ ꯍꯣꯏ 500 ꯃꯤꯇꯔ ꯍꯥꯏꯔꯤꯁꯤꯅꯦ ꯀꯤꯂꯣꯃꯤꯇꯔ ꯃꯈꯥꯏꯃꯨꯛ ꯆꯠꯂꯒ ꯙꯣꯔꯃꯤ ꯍꯥꯏꯅ ꯇꯥꯎꯟ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯍꯥꯟꯅ ꯃꯍꯧꯁꯥ ꯑꯩꯈꯣꯏꯅ ꯂꯥꯛꯄꯁꯤ ꯁꯤꯜꯆꯔꯗꯒꯤ 28 ꯀꯤꯂꯣꯃꯤꯇꯔ ꯙꯣꯔꯃꯤ ꯑꯁꯤꯗꯩꯁꯤꯗ ꯒꯥꯔꯤꯁꯤ ꯀꯨꯝꯊꯔꯒ ꯁꯤꯗꯩꯁꯤꯗ ꯁꯤꯒꯤ ꯇꯨꯔꯦꯜꯁꯤꯗ ꯁꯤ ꯈꯦꯋꯥꯅꯤ ꯙꯔꯃꯤꯒꯤ ꯈꯦꯋꯥꯅꯤ ꯁꯤꯒꯤ ꯊꯣꯡꯁꯤ 2023 ꯑꯩꯗꯤ ꯍꯧꯈꯤꯕ ꯆꯍꯤꯗꯒꯤ ꯊꯣꯡꯁꯤ ꯁꯥꯕꯁꯤ ꯆꯍꯤ 3 ꯆꯪꯈꯤꯕ ꯃꯥꯜꯂꯦ ꯆꯍꯤ 4 ꯆꯪꯈꯤꯕ ꯌꯥꯝ ꯆꯥꯎꯕ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯁꯤ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥ ꯑꯣꯏꯅꯤ ꯄꯥꯂꯪꯘꯥꯠ ꯊꯣꯡꯗꯨꯒ 5 ꯀꯤꯂꯣꯃꯤꯇꯔ 5ꯒꯤ ꯃꯅꯨꯡꯗ ꯁꯤꯃꯨꯛ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯑꯅꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯂꯩꯔꯛꯄ ꯒꯥꯏꯁꯦ ꯑꯉꯛꯄ ꯑꯍꯣꯡꯕ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯒꯤ ꯁꯣꯝꯗ ꯇꯧꯔꯤꯁꯦ ꯑꯗ ꯁꯤꯒꯤꯁꯤꯅꯤ ꯑꯁꯣꯝ ꯋꯥꯡꯃꯗ ꯎꯔꯤꯕꯁꯤ ꯑꯩꯈꯣꯏ ꯕꯣꯟꯇꯥꯔꯥꯄꯨꯔꯅꯤ ꯑꯩꯈꯣꯏ ꯍꯥꯟꯅꯗꯤ ꯁꯤꯐꯥꯎꯗ ꯀꯩꯅꯣꯝꯅ ꯍꯤꯅ ꯂꯥꯛꯑꯦꯔꯒ ꯒꯥꯔꯤꯅ ꯂꯥꯛꯑꯦ ꯑꯗꯩꯗꯤ ꯍꯤꯅ ꯂꯥꯜꯂꯦꯔꯒ ꯁꯤ ꯀꯥꯈꯠꯂꯛꯑꯒ ꯁꯤꯗ ꯈꯣꯡꯅ ꯆꯠꯂꯒ ꯑꯩꯈꯣꯏ ꯕꯣꯟꯇꯥꯔꯥꯄꯨꯔ ꯃꯅꯨꯡꯒꯤ ꯃꯦꯟ ꯔꯣꯗꯁꯤꯗ ꯇꯥꯔꯒ ꯑꯩꯈꯣꯏ ꯕꯣꯟꯇꯥꯔꯥꯄꯨꯔꯁꯤ ꯑꯩꯈꯣꯏ ꯆꯠꯂꯝꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯊꯣꯡ ꯑꯅꯤ ꯂꯩꯕꯁꯤꯅ ꯑꯁꯣꯝꯗꯒꯤ ꯆꯠꯂꯁꯨ ꯅꯠꯇ꯭ꯔꯒꯗꯤ ꯊꯣꯡ ꯑꯃꯈꯛꯅꯗꯤ ꯌꯥꯝ ꯂꯥꯛꯀꯗꯧꯔꯤꯕ ꯃꯥꯅ ꯕꯣꯟꯇꯥꯔꯥꯄꯨꯔꯒꯤ ꯈꯨꯡꯒꯪꯁꯤ ꯃꯇꯣꯟ ꯅꯣꯡꯄꯣꯛꯀꯤ ꯃꯇꯣꯟ ꯕꯪꯒ꯭ꯂꯥ ꯇꯤꯂꯥꯗꯒꯤ ꯅꯣꯡꯆꯨꯞꯀꯤ ꯃꯇꯣꯟ ꯒꯣꯂꯥꯆꯤꯅꯥ ꯐꯥꯎꯁꯤꯗ ꯀꯤꯂꯣꯃꯤꯇꯔ 8ꯅꯤ ꯂꯥꯞꯄꯤꯁꯦ ꯑꯗꯣ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯅꯣꯡꯄꯣꯛꯀꯤ ꯈꯨꯟꯗꯣꯟ ꯕꯪꯒ꯭ꯂꯥ ꯇꯤꯂꯥꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 2.5ꯒꯨꯝꯕꯒ ꯆꯠꯊꯔꯛꯑꯝꯒꯗ꯭ꯔꯥ ꯃꯁꯤꯒꯤ ꯀꯩꯅꯣ ꯃꯐꯝꯁꯦ ꯙꯔꯃꯤꯒꯤ ꯊꯣꯡ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯁꯤ ꯂꯥꯛꯑꯒ ꯁꯤ ꯁꯣꯅꯥꯏ ꯇꯨꯔꯦꯜꯁꯤ ꯌꯥꯝ ꯆꯥꯎꯅ ꯁꯤ ꯅꯣꯡꯄꯣꯛꯇꯒꯤ ꯅꯣꯡꯆꯨꯞ ꯆꯦꯟꯊꯔꯤꯕ ꯀꯩꯅꯣꯅꯤ ꯉꯁꯤꯗꯤ ꯏꯁꯤꯡꯁꯨ ꯈꯔ ꯆꯥꯎ ꯃꯥꯜꯂꯤ
ꯑꯗ ꯁꯤ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯂꯝꯕꯤꯁꯤ ꯌꯥꯝ ꯐꯔꯦ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡ ꯐꯥꯎꯕꯗꯗꯤ ꯂꯝꯕꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯈꯣꯝ ꯊꯣꯛꯄꯗꯧꯅ ꯇꯧꯔꯝꯕ ꯑꯗꯩ ꯀꯣꯏꯂꯥꯁ ꯊꯥꯔꯁꯨ ꯍꯦꯛ ꯀꯥꯏꯕ ꯈꯣꯠꯄ ꯇꯧꯕꯅꯤ ꯕꯤꯜꯗꯤꯡ ꯑꯆꯧꯕ ꯃꯩꯇꯩꯒꯤꯅꯤ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯕ ꯀꯤꯂꯣꯃꯤꯇꯔ 8.5 ꯑꯩꯈꯣꯏꯒꯤ ꯕꯣꯟꯇꯔꯥꯄꯨꯔꯒꯤ ꯀꯤꯂꯣꯃꯤꯇꯔ 8.5 ꯃꯤꯇꯣꯞ ꯑꯃꯐꯥꯎ ꯌꯥꯝꯗꯅ ꯃꯩꯇꯩ ꯉꯥꯛꯇꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯈꯨꯡꯒꯪꯅꯤ ꯑꯗꯨꯅ ꯃꯄꯥꯟ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯩꯇꯩ ꯈꯨꯡꯒꯪꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯩꯇꯩ ꯈꯨꯡꯒꯪꯅꯤ ꯕꯣꯟꯇꯔꯥꯄꯨꯔ ꯑꯗꯣ ꯃꯁꯤꯒꯤꯁꯤ ꯁꯦꯟꯇꯔ ꯙꯣꯔꯃꯤ ꯊꯣꯡ ꯂꯥꯟꯐꯝ ꯁꯤꯒꯤ ꯁ꯭ꯋꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯕꯣꯟꯇꯔꯥꯄꯨꯔꯒꯤ ꯑꯣꯏꯅ ꯁꯦꯟꯇꯔ ꯑꯃ ꯀꯩꯊꯦꯜ ꯁꯦꯟꯇꯔ ꯃꯆꯥ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯃꯑꯣꯡꯅꯤ ꯂꯝꯁꯨ ꯂꯩ ꯑꯍꯥꯡꯕ ꯂꯝꯁꯨ ꯂꯩ ꯑꯗꯨꯒ ꯌꯨꯝ ꯀꯩꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯐꯥꯔꯃꯥꯁꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯗꯨꯀꯥꯟ ꯀꯥꯁꯨ ꯂꯩ ꯑꯇꯩ ꯗꯨꯀꯥꯟꯁꯨ ꯂꯩ ꯊꯣꯡ ꯂꯣꯜꯂꯤ ꯑꯗꯩꯗꯤ ꯁꯤꯒꯤ ꯖꯒꯥꯁꯦ ꯑꯗꯨꯝ ꯙꯣꯔꯃꯤ ꯁ꯭ꯋꯥꯏꯁꯦ ꯀꯔꯤ ꯀ ꯍꯥꯏꯔ ꯈꯪꯉꯦ ꯍꯥ ꯃꯊꯛ ꯂꯩꯀꯥꯏ ꯒꯪꯒꯥꯅꯒꯔ ꯂꯥꯟꯊꯣꯛ ꯕꯪꯒꯥ ꯇꯤꯜꯂꯥ ꯂꯩꯔꯦꯅ ꯑꯗꯒꯤ ꯑꯗꯨꯅꯤꯅ ꯁꯤꯅ ꯃꯊꯛ ꯂꯩꯀꯥꯏ ꯆꯤꯡꯉꯦꯕ ꯁꯤꯅꯤ ꯇꯧꯔꯤꯁꯦ ꯅꯣꯡꯄꯣꯛꯂꯣꯝꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯕꯪꯒꯥ ꯇꯤꯜꯂꯥ ꯍꯥꯏꯕ ꯍꯥ ꯒꯪꯒꯥꯅꯒꯔꯗꯒꯤ ꯕꯪꯒꯥ ꯇꯤꯜꯂꯥ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯒꯪꯒꯥꯅꯒꯔꯗꯒꯤ ꯕꯪꯒ꯭ꯂꯥ ꯇꯤꯜꯂꯥ ꯂꯩꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯁꯣꯝꯗ ꯅꯣꯡꯆꯨꯞ ꯂꯣꯝꯗ ꯆꯠꯂꯒ ꯒꯣꯂꯥꯆꯤꯅꯥꯁꯤꯅ ꯅꯣꯡꯆꯨꯞꯀꯤ ꯈꯨꯟꯗꯣꯟ ꯂꯥꯁ ꯈꯨꯟꯗꯣꯟ ꯒ꯭ꯋꯥꯂꯤꯗꯨꯗꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯂꯥꯟꯈ꯭ꯔꯦ ꯑꯥ